Ngasisu hanagumna nungairaba phungawari ama puduna lakjari. Wari asibu thabirakpa D.N. Khuman. Wari asigi mamingna makok ani panba hangoi. Thaina mamangaida hoyumlai amagi thaujalda matik mayai chenba hangoi ama semlami. Hangoi asi makok ani pali mirol ngangba ngamni. Hangoi asi atai hangoi gasu manaramde. Hangoi singa chinjak su manade. Taibang mina chaba chinjak na hena pamna charamni. Matik mayai pumba haptuna hangoi bu semliba hoyumlai amana hangoi da asumna hairami. Taribra hangoi aywa haige aina nahaku semlibasi kari maramgino nahak khanglamkhiroi. Ai haige tau nahakna mirai bakta hekum khibaga nahak se hangoi singilakta tingani adubu hangoi ningthauna nahak si hangoi ataiga manade haiduna nahakpu hangoi gi laibaktagi tanthorakani. Matam maduda taibang mi ama nahakna ihan hana thengnagani. Mahak ado khoyumlai aina uba matamda yengba ngamdre hairiba nupa adugi mateng panglau. Aduga simasu kaubanu nahaki nakok anisi matang matam sabada aina kok ama lauthokani. Haujiki oinadi nahaki nakok se ani adum pan khoko. Ngasidagi nahak hangoi laibak miramnen pamjaro. Karigumma matamda nahakna aigi mateng pamlabasu aina soidana pangakani chatlo ngasimak miraibakta. Asumna makok ani panba hangoido lairamlendagi miramlenda hongdarakhi. Haujikti makok ani panba hangoido hangoigi laibak yauraduna hangoi mayamga laiminarami. Makok ani panba hangoi se hangoi atainasu yamna tinarami maramdi makok animak mirol ngangba hairami. Chinjaksu hangoi ataina chabaga manaramde maram masina hangoi ataina kirami. Hangoi ataiga chaba thakpa tumba amata manaramde maram masidagi hangoi ningthauna hangoi makok ani panbabu kauraga wahang kaya hanglami. Tau aigi inai oiriba hangoi aina haigadawiba wasi pukning changna tauko. Nahak se taibang semba mapuna hangoi aikhoigi jatta sembirambani. Aduga nahakti atai hangoi gumna taude. Yengu aigi inai hangoi mayam asidi tin kang nga asigumba chai. Aduga nahakti tin kang shu chade. Taibang mina chariba chak ensangbu chai. Aduda sunatana nahak mirol ngangba ngamba hangoi amasuni. Nahaki nawong na tauda aigi hangoi inai pumba kinare. Makok ani panba hangoi na amuk hairei. Iningthau na takpiningliba waphamado nanai hangoi da takpiyu. Haige nahak aigi hangoi gi lebak asida laiba yararoi. Taibang chinjak chaba nahakti ngasidagi taibang moiba kanagi yumda changduna taibang chinjak charuro. Ngasi kauba numit asidagi hangoi aikhoigi laibak thadoklo. Hangoi ningthaugi wafamsi amaromdadi haraurami. Adubu hangoi laibak thadoklo takpirakpasidadi makok ani panba hangoido mathwai nungairamde. Phare ningthau nanai hangoi khudak asidagi hangoigi laibak asi thadokjarage. Asumna makok ani panba hangoi adu chatkirami. Makok ani panba hangoi na chatkiba uraga magi marup hangoi kharadi go khongduna kaplami. Makok ani panba hangoi haujikti taibang mina khundariba kangphalgi lam yauраklami. Hangoi na ahanba kangphal yaurakpada nupa amakak lambida yamna nungaitana kaplaga laklibadu
ꯍꯪꯉꯣꯏ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅ? ꯃꯥꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯑꯩ ꯎꯔꯒ ꯋꯥꯅ ꯆꯥꯛꯅ ꯀꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯋꯥꯟꯊꯈꯤꯗꯅꯥꯕ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯪꯉꯒꯦꯗ꯫ ꯅꯨꯄꯥꯃꯆꯥ, ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯀꯞꯂꯤꯕꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯞꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯞꯄ ꯂꯦꯞꯈꯤꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯈꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯃꯠꯇ ꯎꯗꯕ ꯑꯗꯨꯗꯗꯤ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯍꯪꯉꯣꯏ ꯑꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯈꯪꯉꯤꯅꯦ, ꯀꯔꯤ ꯍꯪꯉꯣꯏꯅꯣ ꯁꯤꯕꯣ? ꯍꯪꯉꯣꯏ ꯑꯗꯨꯅ, ꯅꯨꯄꯥ, ꯑꯩ ꯍꯪꯉꯣꯏ ꯑꯣꯏꯔꯕꯁꯨ ꯍꯪꯉꯣꯏ ꯑꯇꯩꯒ ꯃꯥꯟꯅꯗꯦ꯫ ꯑꯩ ꯃꯤꯔꯣꯜ ꯈꯪꯕ ꯍꯪꯉꯣꯏꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯪꯉꯣꯏꯅꯣ ꯃꯤꯔꯣꯜꯒ ꯉꯥꯡꯉꯤꯅꯦ? ꯁꯤꯕꯨ ꯀꯔꯝꯕ ꯍꯪꯉꯣꯏꯅꯣ ꯁꯤꯕꯣ? ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯔꯒ ꯀꯔꯤꯒꯤ ꯉꯛꯂꯤꯕꯅꯣ? ꯑꯩ ꯅꯍꯥꯛꯅ ꯉꯛꯂꯤꯕꯗꯣ ꯀꯣꯛꯅꯅꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯗꯣ ꯅꯨꯄꯥꯃꯆꯥ, ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯍꯥꯛꯅ ꯀꯞꯂꯤꯕꯗꯨꯒꯤ ꯃꯔꯝ, ꯅꯍꯥꯛꯀꯤ ꯃꯤꯡ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯪꯉꯣꯏꯒꯤ ꯋꯥꯁꯤ ꯌꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯉꯛꯇꯕꯗꯤ ꯉꯝꯂꯝꯗꯦ ꯍꯪꯉꯣꯏꯅ ꯋꯥ ꯉꯥꯡꯕ ꯑꯁꯤꯗꯗꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯁꯤ ꯍꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯔꯔꯣꯏꯗꯤ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯈꯨꯜ ꯈꯨꯗꯤꯡꯗ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯨꯡ ꯀꯧꯏ꯫ ꯑꯩ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯨꯕꯅꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯂꯩ꯫ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯁꯖꯤꯛ ꯐꯥꯜꯂꯨ ꯇꯥꯛꯄꯤꯔꯕꯗ ꯑꯩ ꯁꯖꯤꯛ ꯐꯥꯟꯖꯔꯨꯏ꯫ ꯁꯖꯤꯛ ꯕꯣꯔꯥ 5 ꯌꯨꯝꯕꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯖꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯌꯨꯝꯕꯨꯗꯨꯅ ꯐꯨꯔꯛꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯁꯖꯤꯛ ꯕꯣꯔꯥ ꯃꯁꯤꯡ ꯋꯥꯠꯄꯒꯤꯔꯥ? ꯍꯥꯏꯌꯨ ꯅꯨꯄꯥꯃꯆꯥ꯫ ꯑꯇꯩꯒꯤꯗꯤ ꯅꯠꯇꯦ, ꯌꯨꯝꯕꯨꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯌꯨꯝꯕꯨ ꯑꯣꯏꯔꯝꯕꯒꯤꯅꯤ꯫ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯐꯨꯍꯟꯕꯅꯤ꯫ ꯑꯗꯣ ꯑꯩ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯍꯟꯕ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯨ ꯇꯥꯍꯟꯕ꯫ ꯑꯩ ꯉꯁꯤꯒꯤ ꯀꯔꯤꯃꯠꯇꯁꯨ ꯆꯥꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯀꯣꯛ 2 ꯄꯥꯟꯕ ꯍꯪꯉꯣꯏꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯪꯉꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ ꯅꯨꯄꯥ, ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯋꯥꯔꯧꯕ ꯇꯧꯔꯅꯨ꯫ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯊꯝꯃꯨ, ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯁꯨ ꯅꯉꯣꯟꯗ ꯎꯍꯟꯒꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩꯁꯦ ꯅꯍꯥꯛꯅ ꯆꯝꯅ ꯂꯧꯒꯅꯨ꯫ ꯑꯩꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯍꯪꯉꯣꯏꯅꯤ꯫ ꯅꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯖꯕꯗꯤ ꯄꯣꯛꯂꯝꯃꯤ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ꯫ ꯍꯪꯉꯣꯏꯅ ꯋꯥ ꯉꯥꯡꯕꯁꯤꯗꯁꯨ ꯈꯟꯖꯩ, ꯍꯪꯉꯣꯏ ꯑꯁꯤ ꯑꯔꯥꯏꯕ ꯍꯪꯉꯣꯏ ꯑꯃꯗꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ, ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯒꯤ ꯃꯜꯂꯕ ꯌꯨꯝꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯦꯝꯕꯨꯡꯅ ꯑꯔꯩꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯪꯉꯣꯏꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯍꯪꯉꯣꯏꯅ ꯊꯦꯝꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯝꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯆꯥꯅꯅꯕ ꯈꯔ ꯑꯁꯤꯅꯗꯤ ꯍꯪꯉꯣꯏ ꯑꯩ ꯐꯥꯎꯕ ꯄꯨꯛ ꯊꯟꯕ ꯉꯝꯗꯦ꯫ ꯑꯩ ꯐꯥꯎꯕ ꯊꯟꯗ꯭ꯔꯕ ꯑꯁꯤꯅꯗꯤ ꯅꯍꯥꯛꯇꯤ ꯀꯔꯝꯅ ꯊꯜꯂꯝꯒꯅꯤ? ꯍꯪꯉꯣꯏ, ꯅꯍꯥꯛ ꯁꯥꯎꯔꯅꯨ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯄꯨꯛ ꯊꯟꯅꯕ ꯄꯤꯖꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯔꯤꯕ ꯈꯔ ꯑꯁꯤꯅ ꯂꯦꯜꯂꯁꯤꯀꯣ꯫
ꯊꯦꯝꯕꯨꯡꯗ ꯍꯪꯉꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯨꯡ, ꯑꯗꯨꯒꯤ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ, ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩ ꯆꯠꯇꯨꯅ ꯏꯁꯤꯡ ꯂꯩꯕ ꯀꯣꯝ ꯊꯤꯔꯒ ꯉꯥ ꯐꯥꯔꯨꯁꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯎꯅ ꯊꯣꯡꯕ ꯑꯗꯨꯒ ꯆꯥꯃꯤꯟꯅꯕ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯐꯥꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯦꯝꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯪꯉꯣꯏꯗ, ꯍꯪꯉꯣꯏ, ꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯂꯩꯔꯦ, ꯄꯨꯈ꯭ꯔꯤꯁꯤ ꯏꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩ, ꯃꯇꯧ ꯀꯔꯝꯅ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯉꯥ ꯐꯥꯒꯅꯤ? ꯊꯦꯝꯕꯨꯡ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯉꯣꯏꯈꯛ ꯀꯧꯕꯗꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯏꯇꯥꯎ ꯍꯪꯉꯣꯏ ꯍꯥꯏꯅ ꯀꯧꯔꯣ ꯉꯁꯤꯗꯒꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯅ ꯀꯨꯝꯂꯒ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯔꯒ ꯉꯥ ꯐꯥꯒꯗꯧꯔꯤꯕꯅꯤ, ꯉꯥ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯔꯣ, ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯪꯉꯣꯏꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯉꯥ ꯍꯥꯞꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯉꯥ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯪꯉꯣꯏ ꯑꯣꯏꯕꯅ ꯄꯨꯈ꯭ꯔꯤꯗ ꯍꯪꯉꯣꯏꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗꯗꯤ ꯆꯥꯎꯔꯕ ꯉꯥ ꯃꯌꯥꯝꯗꯨꯅ ꯍꯪꯉꯣꯏꯗꯨ ꯀꯤꯕꯗꯒꯤ ꯀꯪꯐꯥꯟꯗ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯪꯐꯥꯟꯗ ꯆꯣꯡꯈꯠꯂꯛꯂꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯈꯥꯎꯖꯥꯎ ꯑꯃꯗ ꯍꯥꯞꯂꯝꯃꯤ, ꯆꯥꯎꯔꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯥꯎꯗ ꯍꯥꯞꯄ ꯆꯟꯗ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯅ, ꯍꯣ ꯏꯇꯥꯎ ꯍꯪꯉꯣꯏ, ꯉꯥꯁꯤ ꯍꯥꯞꯄ ꯆꯟꯗ꯭ꯔꯦ, ꯌꯥꯔꯅꯤ, ꯀꯪꯐꯥꯟꯗ ꯑꯃꯨꯛꯇ ꯀꯥꯔꯛꯅꯕ ꯇꯧꯕꯤꯔꯣ ꯏꯇꯥꯎ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯍꯪꯉꯣꯏꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨ ꯀꯪꯐꯥꯟꯗ ꯑꯃꯨꯛ ꯀꯥꯔꯛꯂꯦ꯫ ꯉꯥ ꯃꯌꯥꯝꯗꯨ ꯎꯔꯒ ꯍꯪꯉꯣꯏꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯉꯥꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯦ, ꯉꯥꯁꯤ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯁꯤ, ꯈꯔ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯏꯁꯤꯡ ꯄꯨꯟ ꯑꯃꯗ ꯌꯣꯛꯂꯒ ꯊꯝꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯉꯥ ꯈꯔ ꯑꯃꯅ ꯏꯁꯤꯡ ꯄꯨꯟꯗ ꯌꯣꯛꯈ꯭ꯔꯦ, ꯈꯔ ꯑꯃꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯅꯕ ꯄꯨꯔꯛꯂꯦ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯍꯪꯉꯣꯏꯗ, ꯏꯇꯥꯎ ꯍꯪꯉꯣꯏ, ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ? ꯏꯇꯥꯎ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯕꯨ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤꯁꯤꯅ? ꯏꯇꯥꯎ ꯍꯪꯉꯣꯏ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯇꯥꯎꯗꯤ ꯍꯪꯉꯣꯏꯅꯤ, ꯏꯇꯥꯎꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯣ ꯀꯤꯕꯗꯒꯤ ꯉꯥꯁꯤ ꯌꯣꯟꯕ ꯁꯤꯠꯂꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯣ, ꯍꯣꯏ, ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ, ꯑꯩ ꯋꯥ ꯉꯥꯡꯉꯔꯣꯏ꯫ ꯑꯗꯨ ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕ ꯅꯪꯂꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯂꯣꯝꯗ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ꯫ ꯊꯦꯝꯕꯨꯡꯁꯨ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ꯫ ꯊꯦꯝꯕꯨꯡꯅ ꯄꯨꯔꯛꯂꯤꯕ ꯉꯥꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇꯗ ꯂꯣꯏꯅ ꯁꯤꯠꯈꯤꯔꯝꯃꯤ꯫ ꯉꯥ ꯌꯣꯟꯕꯒꯤ ꯁꯦꯜꯌꯦꯛ ꯈꯔꯗꯣ ꯄꯥꯏꯔꯗꯨꯅ ꯀꯩꯊꯦꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯪꯉꯣꯏꯅ, ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯂꯩꯕꯥꯛ ꯀꯣꯅꯨꯡꯂꯣꯝꯗ ꯀꯣꯏꯊꯣꯛꯂꯨꯁꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯩꯊꯦꯜꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯁꯤ, ꯅꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯁꯦ ꯀꯨꯏꯃꯟꯕꯅ ꯐꯤꯖꯣꯜ ꯃꯆꯨꯁꯤ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯇ꯭ꯔꯦꯗ꯫ ꯏꯇꯥꯎ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯉꯁꯤꯈꯛ ꯉꯥ ꯈꯔ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜꯌꯦꯛ ꯈꯔ ꯑꯁꯤꯗꯤ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯑꯣꯏꯅ ꯂꯩꯔꯁꯤꯔꯥ ꯈꯟꯖꯕꯅꯤ꯫ ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯁꯦꯜ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯒꯗꯧꯕ ꯅꯠꯇꯦꯗꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥꯎ ꯍꯪꯉꯣꯏꯅꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯀꯣꯅꯨꯡ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯀꯣꯅꯨꯡ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯔꯥꯅꯤꯕꯨ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯁꯛꯇ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯒꯅꯤ, ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯂꯥꯡꯂꯦꯟꯕꯨꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯗ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯃꯐꯝ ꯈꯨꯗꯤꯡ ꯈꯪꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯀꯣꯅꯨꯡꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯆꯥꯏꯊꯣꯛꯅꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯨꯝ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯦꯝꯕꯨꯡꯅ ꯍꯪꯉꯣꯏꯗ
ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯍꯉꯣꯏ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯗ꯭ꯔꯥꯅꯦ? ꯀꯔꯤꯒꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯔꯥꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯁꯛꯇꯨꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ꯫ ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪꯗꯤ ꯅꯔꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯗꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯍꯪꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯃꯇꯦꯡ ꯄꯥꯡꯍꯟꯖꯒꯦ꯫ ꯂꯥꯛꯑꯣ, ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯍꯥꯛꯇꯤ ꯍꯉꯣꯏꯅꯤ, ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯆꯪꯉꯨꯅꯤ? ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯎꯔꯕꯗꯤ ꯍꯥꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯟꯊꯣꯛꯈꯤꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯥ ꯍꯥꯞꯂꯛꯄꯒꯤ ꯈꯥꯎ ꯃꯅꯨꯡꯁꯤꯗꯅꯦ ꯏꯇꯥꯎ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯂꯩꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯍꯥꯛꯄꯨ ꯎꯔꯔꯣꯏ꯫ ꯍꯉꯣꯏ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯈꯥꯎ ꯃꯅꯨꯡꯗꯨꯗꯗꯤ ꯉꯥꯍꯤꯡ ꯃꯅꯝꯅꯕꯨ ꯑꯩꯕꯨ ꯂꯩꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯐꯔꯦ, ꯑꯩ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒꯦ꯫ ꯈꯥꯎ ꯍꯥꯡꯗꯣꯛꯑꯣ ꯏꯇꯥꯎ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯉꯣꯏ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯨꯡ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ, ꯅꯨꯄꯥꯃꯆꯥ, ꯀꯔꯤ ꯂꯩꯔꯦ ꯀꯣꯅꯨꯡꯗ ꯂꯥꯛꯄꯗꯤ? ꯊꯦꯝꯕꯨꯡꯅ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯗꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯎꯅꯖꯔꯒ ꯃꯍꯥꯔꯥꯅꯤꯕꯨ ꯐꯪꯅꯅꯕ ꯊꯤꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯐꯔꯦ, ꯆꯪꯂꯛꯑꯣ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯥꯏ ꯑꯃꯅ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯉꯥꯏꯕ ꯉꯝꯗꯅ ꯀꯧꯔꯛꯏ, ꯆꯪꯉꯛꯑꯣ, ꯀꯔꯤ ꯂꯩꯔꯦ ꯇꯥꯃꯣ? ꯃꯍꯥꯔꯥꯅꯤꯒꯤ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯝꯃꯨ, ꯇꯥꯁꯤ ꯂꯥꯟꯃꯤ꯫ ꯅꯆꯗꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯄꯨꯖꯔꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯅꯅꯥꯏꯅ ꯅꯨꯄꯥ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯥꯃꯆꯥ, ꯅꯪ ꯍꯥꯏꯌꯨ, ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯨꯡ ꯀꯧꯖꯩ꯫ ꯅꯅꯥꯏꯅ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯅꯅꯥꯏꯁꯨ ꯇꯥꯖꯈꯤ꯫ ꯅꯅꯥꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯡꯈ꯭ꯔꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯅꯅꯥꯏꯅ ꯐꯪꯅꯕ ꯊꯤꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ꯫ ꯅꯤꯡꯊꯧ, ꯑꯩꯅ ꯅꯨꯄꯥꯃꯆꯥ ꯅꯍꯥꯛꯀꯤ ꯊꯧꯅꯥꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ ꯈꯨꯗꯛ ꯑꯁꯤꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯔꯥꯅꯤꯕꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯂꯕ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯊꯦꯝꯕꯨꯡꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯊꯤꯕꯒꯤ ꯊꯕꯛ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯆꯨꯝꯃꯤ, ꯋꯥꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯑꯁꯨꯝ ꯊꯣꯛꯂꯔꯦ꯫ ꯅꯄꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯏꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯈꯔꯗꯤ ꯀꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯁꯤꯗ ꯏꯄꯥꯒꯤ ꯑꯋꯥꯕꯁꯦ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯨ ꯎꯈꯤꯗꯕ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯂꯩꯇꯕꯗ ꯀꯌꯥꯝꯅ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥꯁꯨ ꯈꯪꯕꯤꯔꯝꯒꯅꯤ꯫
ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅꯁꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯏꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯕ ꯉꯝꯗꯦ꯫ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ? ꯂꯥꯡꯂꯦꯟꯅ ꯀꯞꯅ ꯀꯞꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯃꯥꯕꯨ ꯐꯪꯂꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥꯁꯨ ꯁꯤꯖꯈ꯭ꯔꯅꯤ꯫ ꯏꯃꯥꯒꯤ ꯁꯛꯇꯝ ꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯏꯄꯥ꯫ ꯃꯆꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯄꯥꯅ ꯏꯆꯥꯗ ꯍꯥꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ, ꯀꯞꯂꯅꯨ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ, ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯅꯤ, ꯉꯝꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯒꯅꯤ, ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯄꯨꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯖꯤꯜꯂꯒ ꯑꯋꯥꯕꯗꯣ ꯎꯠꯂꯅꯨ ꯏꯄꯥꯗ꯫ ꯏꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯄꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯅ ꯊꯦꯝꯃꯤ꯫ ꯃꯄꯥꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯨꯡꯗ ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯇꯤꯛ ꯂꯩꯕ ꯈꯣꯌꯨꯝ ꯂꯥꯏꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯒꯦ, ꯅꯍꯥꯛ ꯋꯥꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯪꯉꯣꯏꯗꯣ ꯒꯣ ꯒꯣ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯍꯪꯉꯣꯏꯅ ꯒꯣ ꯒꯣ ꯈꯣꯡꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯁꯦꯝꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯪꯉꯣꯏ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ, ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ, ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ, ꯑꯁꯨꯝꯅ ꯍꯪꯉꯣꯏꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯪꯉꯣꯏꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯍꯥꯏꯔꯕꯗ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯐꯔꯦ ꯍꯪꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯆꯧꯕ ꯎꯃꯪ ꯑꯃ ꯂꯩꯒꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯍꯥꯔꯥꯅꯤꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯗꯣ ꯁꯥꯊꯤꯕ ꯁꯥ ꯀꯩ ꯅꯣꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯪꯂꯨꯕꯗ ꯑꯋꯥꯕ ꯇꯥꯒꯅꯤꯀꯣ꯫ ꯍꯪꯉꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯟꯕꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯅꯥꯏꯅ ꯀꯣꯛꯍꯟꯕ ꯄꯥꯝꯕꯒꯤ ꯅꯅꯥꯏꯅ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯛꯈꯤꯕ ꯀꯣꯛ ꯑꯅꯤꯗꯣ, ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯀꯛꯂꯒ ꯍꯧꯖꯤꯛꯃꯛ ꯎꯃꯪ ꯇꯝꯅ ꯂꯪꯁꯤꯜꯂꯨ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯆꯥꯎꯊꯣꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯃꯣꯏ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯅꯍꯥꯛꯀꯤ ꯅꯀꯣꯛ ꯑꯃ ꯈꯨꯗꯛ ꯑꯁꯤꯗ ꯀꯛꯊꯠꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯣ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯀꯣꯛ ꯑꯅꯤ ꯄꯥꯟꯕꯗꯣ ꯑꯃꯈꯛ ꯄꯥꯟꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯍꯪꯉꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯪꯉꯣꯏꯅ, ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ, ꯃꯍꯥꯔꯥꯅꯤ ꯀꯟꯕꯤꯕ ꯉꯝꯂꯒꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯅ? ꯀꯃꯥꯏꯅ? ꯅꯍꯥꯛꯇꯤ ꯋꯥꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛꯇ ꯃꯍꯥꯔꯥꯅꯤ ꯀꯟꯕ ꯉꯝꯂꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯣ ꯈꯣꯌꯨꯝ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯣꯛ ꯑꯃ ꯀꯛꯅꯅꯕ ꯇꯧꯔꯣ꯫ ꯀꯛꯂꯕ ꯑꯩꯒꯤ ꯀꯣꯛꯇꯣ ꯎꯃꯪ ꯑꯃ ꯌꯧꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯀꯛꯄ ꯀꯣꯛꯇꯣ ꯂꯪꯁꯤꯜꯂꯨꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯪꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯄꯨꯝꯕ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯋꯥꯅ ꯂꯩꯈꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯪꯉꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯍꯪꯉꯣꯏ, ꯅꯍꯥꯛꯀꯤ ꯀꯣꯛ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯃ ꯀꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡꯗꯤ ꯀꯔꯤꯁꯨ ꯁꯣꯛꯂꯣꯏꯗ꯭ꯔꯥꯅꯦ? ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯑꯩꯁꯦ ꯈꯣꯌꯨꯝ ꯂꯥꯏꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯇꯤꯛ ꯏꯌꯥꯏ ꯂꯩꯔꯤꯕꯅꯤ꯫
Matang ꯆꯥꯗꯕꯅ ꯅꯍꯥꯛꯅ ꯎꯗꯕꯅꯤ꯫ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯛꯄꯗ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯂꯩꯒꯅꯨ꯫ ꯍꯪꯉꯣꯏꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯕꯗ ꯊꯦꯝꯕꯨꯡꯅ ꯍꯪꯉꯣꯏꯒꯤ ꯃꯀꯣꯛ ꯑꯃ ꯀꯛꯂꯝꯃꯤ꯫ ꯀꯛꯂꯕ ꯃꯀꯣꯛ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯂꯒ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯌꯧꯔꯗꯨꯅ ꯐꯤꯗ ꯌꯣꯝꯂꯤꯕ ꯍꯪꯉꯣꯏꯒꯤ ꯑꯀꯛꯄ ꯃꯀꯣꯛꯇꯨ ꯊꯦꯝꯕꯨꯡꯅ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯪꯉꯣꯏꯒꯤ ꯃꯀꯣꯛꯇꯨꯅ ꯎꯃꯪꯗ ꯇꯥꯈ꯭ꯔꯕꯗ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯀꯣꯛ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯔꯥꯅꯤꯁꯨ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯀꯩ ꯃꯌꯥꯝꯅ ꯊꯦꯝꯕꯨꯡ ꯎꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯩ ꯑꯅꯤ ꯑꯍꯨꯝ ꯍꯧꯅꯔꯒ ꯊꯦꯝꯕꯨꯡꯕꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯍꯪꯉꯣꯏꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯕꯗ ꯀꯩ ꯈꯔꯗꯣ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯦ ꯀꯔꯤ ꯃꯇꯧꯅꯣ? ꯍꯪꯉꯣꯏ ꯎꯔꯒ ꯀꯩꯁꯤꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯊꯦꯝꯕꯨꯡꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯍꯪꯉꯣꯏꯁꯤ ꯑꯔꯥꯏꯕ ꯍꯪꯉꯣꯏ ꯅꯠꯇꯦ꯫ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯁꯦꯝꯃꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯍꯪꯉꯣꯏꯅꯤ ꯈꯪꯗꯕꯅꯤ꯫ ꯍꯪꯉꯣꯏꯅ "ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯉꯝꯂꯕꯅꯤ꯫ ꯀꯩ ꯑꯃ ꯐꯥꯗꯨꯅ ꯇꯣꯡꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯁꯤ꯫ ꯀꯩ ꯑꯇꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯩ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯇꯣꯡꯗꯨꯅ ꯍꯪꯉꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯍꯪꯉꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯎꯃꯪꯗ ꯂꯩꯔꯝꯕ ꯁꯥ ꯀꯩ ꯑꯇꯩꯁꯨ ꯏꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯒꯤ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯍꯤꯡꯆꯥꯕꯒꯤ ꯃꯤꯍꯥꯠꯄꯨꯡꯗ ꯃꯍꯥꯔꯥꯅꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯆꯪꯂꯛꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯌꯣꯠꯀꯤ ꯊꯧꯔꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯋꯥꯈꯜ ꯃꯥꯡꯈꯤꯕꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯍꯪꯉꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯍꯪꯉꯣꯏꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯊꯦꯡꯕꯗ ꯃꯍꯥꯔꯥꯅꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯗꯤ ꯆꯠꯄ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯎꯃꯪꯒꯤ ꯌꯥꯝꯂꯕ ꯁꯥ ꯀꯩ ꯃꯌꯥꯝꯒ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯉꯛꯂꯝꯃꯤ꯫ "ꯏꯆꯥꯒꯨꯝꯕ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯃꯤꯔ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨꯕ"꯫ ꯊꯦꯝꯕꯨꯡꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯆꯥ ꯑꯩꯁꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯅꯤ, ꯉꯝꯗ꯭ꯔꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯖꯔꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ"꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯍꯪꯉꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯥꯃꯨ ꯇꯣꯡꯂꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯨ ꯊꯦꯝꯕꯨꯡ ꯑꯗꯨꯒ ꯍꯪꯉꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯒ ꯎꯃꯪꯒ ꯌꯥꯝꯅ ꯂꯥꯞꯅꯈꯤꯕꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ, ꯀꯩ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯕꯨ ꯎꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯛꯂꯤ ꯍꯥꯏꯕ ꯇꯥꯔꯕꯗ ꯂꯥꯡꯂꯦꯟ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯁꯥꯃꯨ ꯇꯣꯡꯂꯤꯕ ꯃꯍꯥꯔꯥꯅꯤꯕꯨ꯫ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯔꯥꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯕꯅ ꯊꯦꯝꯕꯨꯡꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯄ ꯎꯔꯨꯕꯗ ꯊꯦꯝꯕꯨꯡ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯏꯃꯥ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯀꯩꯗ ꯆꯠꯂꯨꯕꯒꯦ? ꯏꯃꯥꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ ꯅꯆꯥꯒꯤ ꯏꯐꯝꯗꯒꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯎꯕꯗ ꯃꯍꯥꯔꯥꯅꯤꯁꯨ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯒꯤ ꯂꯥꯏꯕꯛꯇ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯨꯔꯣ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯂꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯇꯝꯅꯔꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯌꯦꯡꯉꯨꯇꯨ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯧꯅꯥ ꯐꯕ ꯏꯆꯥꯒꯨꯝꯕꯁꯤꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯆꯥꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯜꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯁꯦ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯏꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯝꯂꯣꯏꯅꯦ꯫ ꯃꯇꯝ ꯈꯔ ꯀꯥꯏꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯔꯥꯎꯕꯅ ꯍꯦꯜꯂꯨꯕꯒꯤ ꯊꯦꯝꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ, ꯍꯦ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯃꯆꯥ, ꯏꯆꯥꯒꯨꯝꯕ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ ꯃꯍꯥꯔꯥꯅꯤꯕꯨ ꯀꯟꯕꯤꯔꯛꯄꯁꯦ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯟ ꯑꯣꯏꯔꯤꯕ ꯇꯥꯂꯣꯏ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯦ꯫ ꯏꯆꯥ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥ ꯎꯗ꯭ꯔꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯇꯨꯝꯒꯅꯤ ꯈꯪꯂꯨꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯊꯋꯥꯏ ꯑꯅꯤ, ꯄꯨꯟꯁꯤ ꯑꯅꯤ ꯀꯟꯕꯤꯔꯦ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯅꯥ ꯐꯔꯕ ꯀꯌꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯊꯧꯅꯥ ꯐꯕ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗꯤ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯑꯔꯦꯝꯕ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯏꯆꯥ ꯂꯥꯡꯂꯦꯟꯁꯨ ꯊꯧꯅꯥ ꯐꯕ ꯅꯉꯣꯟꯗ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ, ꯍꯌꯦꯡ ꯑꯐꯕ ꯄꯨꯡꯐꯝ ꯑꯃ ꯌꯦꯡꯂꯒ ꯏꯆꯥ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯧꯅꯥ ꯐꯕ ꯅꯍꯥꯛꯀ ꯂꯩꯕꯥꯛ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯅꯍꯥꯛꯁꯨ ꯍꯟꯈ꯭ꯔꯅꯨ, ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯣꯊꯥꯔꯣꯀꯣ꯫ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯂꯩꯐꯝ ꯁꯦꯝ ꯁꯥꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯃꯅꯥꯏꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯥꯎ ꯍꯪꯉꯣꯏꯅ, ꯇꯥꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯊꯦꯝꯕꯨꯡ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯁꯨ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯅꯤ꯫ ꯅꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯋꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯅꯤ ꯅꯠꯇ꯭ꯔꯥ ꯏꯇꯥꯎ? ꯏꯇꯥꯎ ꯍꯪꯉꯣꯏ, ꯅꯍꯥꯛꯇꯤ ꯑꯆꯝꯕ ꯍꯪꯉꯣꯏ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯍꯪꯉꯣꯏ ꯍꯥꯏꯅ ꯀꯧꯈ꯭ꯔꯔꯣꯏ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯔꯛꯄ ꯁꯦꯝꯕꯤꯔꯛꯄ ꯏꯁꯣꯔ ꯑꯗꯨꯃꯛꯅꯤ ꯈꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯕꯤ ꯀꯌꯥꯅ ꯃꯈꯜ ꯀꯌꯥꯒꯤ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯄꯤꯔꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟ ꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯅꯤꯀꯣ꯫ ꯊꯧꯅꯥ ꯐꯕ ꯆꯤꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯌꯥꯏꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯅꯝ ꯆꯨꯗ꯭ꯔꯤꯕꯤ ꯂꯩꯔꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯀꯣ꯫ ꯃꯅꯥꯏ ꯅꯨꯕꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯕꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯒ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯑꯉꯥꯎꯕꯒꯨꯝ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯍꯪꯉꯣꯏꯅ ꯑꯃꯨꯛꯁꯨ ꯂꯛꯅꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯑꯣꯏꯅ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯦꯝꯕꯨꯡꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯊꯧꯅꯥ ꯐꯕ ꯊꯦꯝꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯁꯔꯨꯛ 2ꯒꯤ ꯃꯅꯨꯡꯗꯒꯤ ꯁꯔꯨꯛ 2ꯗꯤ ꯏꯆꯥꯗ ꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯕ ꯂꯥꯡꯂꯦꯟꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯪꯉꯣꯏꯗꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ